Ngayhak Sunigasu wari watai tawram matung hannaba thorakli. Thazadi nupasina numtigi lakani haibaduda harauna lehori. Garidu yangna thorakli Premi hoigi thonggalda garidu amuk khamlari. Geto hangduna janglei. Premi su Sandhyagi lai thongwi thanabani haidana tulsibong akoibadu taiduna leirami. Get hangkibagi makhol ama tabaduda kana oirabunu khana yenglakpani. Adubu sayonbana sanglaklibudu ubada harau harau kausai. Haima isa laidana kana laklibanu nangbo. Idomtani nene. Pabungdo masangamdana leori. Sanasu udaba kuire uningi haidana solobani. Adugi yardi ma amta purgi tobani. Ise miro leitaba haisia wakrabani to. Ado numisu tasilakadawre. Sana pubadu nungaigadranya. Hayengana oina lakhalodana. Premisu adu haifam thokpagi haribani. Sayonbasu bab adum tabana iba phana kumlei. Yani nini. Ai horen sak toklaga amuk thilake. Pabungna uningi hayobududa ai adum changabani. Phare adudi. Sanado sakhumda leiramdo mani. Nene nya simda loisingigi. Nang manungda sangisu sanglamu. Hoi nene. Hairaga sayonba imungda dum sanglakli. Mayai ka adudana thauzasu TV yengdu leirami. Sayonba bu ubada tingak yenglei. Itha thazadana thauzal ngasidi sayonbada kaurei. Kaka. Sayonbasu nokfet tawna khumi. Hau nangbu masa kaisu tawdraba natro. Hoi tawdre kaka. Yam phareda. Hai hangsidagi bu school kaba yarni. Sumai leibase yang wai. School ka kibani hena phai. Sayonba thauzalgi lengzumduda haipet konbiraga hairei. School dudi khara leiraga kauda. Tasado hana ningthina phanko. Haksangni marudi. Haksangna phari khaine. Tarubudaba kudingi budi lausing hena tansinbasu ngamgodoribani. Hoi kaka. Sayonba lukhamduda makutuna haipet nalaga mathanta khali. Ai sibu yam ariba miga mala zala. Kaka kaurapasidi isase kaidumadu paureni. Angang picture sidaibu isien kaigo kaudorimini. Tanzaduda chakhumdagi hensnasu phathurei. Adubu nupasina phamdur leirambasida leptuna yenglei. Sayonbasu nupi sibu urabada phamlambadagi tapna haugalaktu nairei. Lushinbu loirabo. Hensna ngaya kauthokiduna phatkhumlei. Kaibuno haise? Haise nang lawbu laibanine. Ain ngasai haikridudi. Hensna su hausiktada gyan laktuna mukhumlei. Aidi neni hoidasu kemta haidri kamai tawdeba. Haya yungan tano oina ai laagi. Nene dane aina loina hairababani hausi. Yare chalo losilu. Kari hayeng nomo. Kaino haise? Asengba loina haidokrabo asengbado. Sayonbasu laknagi yauna phat adum khumi. Haidriba haisi nangdi. Aidi hausik loina haikreduga. As ni kaidawita aidi. Kaidawbagi hairoi nomo. Asengba haibu kaidawragi. Hayeng gandum khangnarabdo leirasida. Hausik amu wa loluraga kaigana phangdorigi. Wasidiba. Adoisu ga tane anta yarokinusi. Se yenganiba. Loisilu chalo. Mapaldagi Premisu sanglei. Aniduna mayai kasi leptuna leiramba ubada hanglei. Kaidawnaragi nabanibo. Haima sana loisilurodana nangsuwa. Nang sarna lawbu laibase. Hoi nini. Sar ngaktang laibirammodudi. Hoi. Hensana su sangkre Premi. Sayon matamon silaktuna. Ibungo ngayak ngairuko ninesu chakhumdamta sanglukigi. Hoi. Hairam laga Premisu sangkre sayonbasu ngayakti phamdun lei. Hensna su loisinba loiraga thorakle thauzalsu masena pirul hongdoklaga thorakpasida hanglei. Kai jatuinu je? Iche koiroida thabama chalugi tawbani. Kakaga jatuiro? Phajaleremuko iche chalukigi. Hoi. Hensna Premi dasu chalukigi hairam laga nupadugi matung inarakle. Garidu sum thorakli walang ingangang nadana yum yorakli. Hensna su hana natrabanina hek sangsinbadu tanduna leplagalei. Matawduda nupasna sangsilaktuna hairei. Kaidore swaidamu lepadi. Hensna tingak nupasna yenglak laga hairei.
ꯑꯩꯁꯨ ꯏꯀꯥꯏꯔꯛꯑꯦ ꯁꯥꯔ ꯑꯩ ꯆꯪꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯍꯦ ꯂꯥꯛꯑꯣꯁꯦ ꯅꯌꯨꯝꯁꯤꯗꯕꯨ ꯑꯃꯨꯛ ꯏꯀꯥꯏꯔꯒ ꯂꯩꯔꯤ ꯍꯥꯏꯔꯒ ꯁꯥꯌꯣꯟꯕꯅ ꯃꯥꯡ ꯊꯥꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯅꯥ ꯉꯥꯟꯕꯒ ꯖꯨꯂꯤꯒ ꯁꯣꯐꯥ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦꯟꯁꯅꯥꯗꯤ ꯁꯅꯥ ꯉꯥꯟꯕ ꯎꯕꯗ ꯃꯤꯍꯨꯜꯗꯨ ꯀꯟꯅ ꯀꯟꯅ ꯆꯣꯡꯕ ꯍꯧꯔꯛꯂꯦ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯅꯨꯄꯥꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩ ꯁꯅꯥ ꯉꯥꯟꯕꯁꯨ ꯌꯦꯡꯂꯛꯏ ꯖꯨꯂꯤꯗꯤ ꯍꯦꯟꯁꯅꯥ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯗꯨꯗ ꯂꯩꯈ꯭ꯔꯦ ꯅꯈꯣꯏ ꯌꯧꯔꯛꯑꯕ ꯍꯣꯏ ꯄꯥꯕꯨꯡ ꯁꯅꯥ ꯉꯥꯟꯕ ꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯂꯤꯕ ꯍꯦꯟꯁꯅꯥꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯑꯗꯨꯒ ꯏꯇꯞ ꯇꯞꯅ ꯀꯧꯔꯛꯏ ꯁꯅꯥ ꯅꯧꯄꯥꯕꯨ ꯃꯁꯥ ꯈꯔ ꯀꯜꯍꯧꯔꯕ꯭ꯔꯣ ꯍꯦꯟꯁꯅꯥ ꯂꯂꯠ ꯇꯧꯅ ꯈꯨꯝꯃꯤ ꯍꯣꯏ ꯐꯒꯠꯍꯧꯔꯦ ꯄꯥꯕꯨꯡ ꯅꯁꯥꯗꯨꯕꯨ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯕꯨ ꯅꯗꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯄꯥꯕꯨꯡ ꯑꯗꯨꯗ ꯂꯦꯞꯇ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯗꯅ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯁꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯥꯎ ꯑꯅꯤꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯅꯔꯒ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥ ꯉꯥꯟꯕꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯇ ꯐꯝꯊꯩ ꯁꯅꯥ ꯉꯥꯟꯕꯁꯨ ꯑꯅꯤꯁꯤꯗ ꯌꯦꯡꯗꯨꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯌꯨꯝ ꯑꯃ ꯂꯤꯡꯗꯨꯅ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯏꯆꯥꯁꯥ ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯇꯤꯟꯅꯅ ꯆꯠꯃꯤꯟꯅꯔꯤꯈꯩ ꯌꯨꯝ ꯀꯥꯏꯔꯣꯏ ꯑꯗꯨꯕꯨ ꯑꯃꯅ ꯍꯥꯏꯕꯗ ꯑꯃꯅ ꯇꯥꯟꯅꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯀꯥꯡ ꯈꯣꯡ ꯆꯥꯏꯕ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯁꯦ ꯃꯤꯒꯤ ꯋꯥ ꯂꯥꯏꯒꯤ ꯋꯥ ꯄꯨꯝꯅꯃꯛ ꯅꯥꯊꯩꯗꯨꯅ ꯊꯝꯕ ꯇꯥꯏ ꯃꯔꯨꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯅꯤ ꯏꯄꯥꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯁꯨ ꯂꯩꯇꯦ ꯃꯁꯤ ꯈꯛꯇꯅꯤ ꯏꯄꯥꯅ ꯏꯆꯥꯁꯤꯡꯗ ꯍꯥꯏꯒꯗꯕꯅꯤ ꯃꯄꯥ ꯏꯕꯨꯡꯉꯣꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯤ ꯁꯥꯌꯣꯟꯕꯅ ꯅꯆꯥ ꯂꯣꯏꯅ ꯈꯪꯖꯔꯤ ꯄꯥꯕꯨꯡ ꯅꯆꯥꯅ ꯀꯩꯗꯧꯅꯨꯡꯗ ꯋꯥꯈꯜ ꯂꯥꯡꯐꯩ ꯈꯟꯖꯔꯣꯏ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯄꯨꯝꯕ ꯅꯆꯥꯅ ꯆꯞ ꯆꯥꯅ ꯂꯧꯖꯒꯅꯤ ꯅꯆꯥꯅ ꯄꯥꯕꯨꯡꯒꯤ ꯃꯥꯡꯗ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯤ ꯃꯆꯥ ꯅꯪꯒꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯄꯥꯕꯨꯡꯗ ꯂꯣꯏꯅ ꯍꯥꯏꯌꯨ ꯍꯦꯟꯁꯅꯥ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯃꯃꯤꯠ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯒ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯆꯪꯖꯐꯝ ꯄꯤꯕꯤꯗꯨꯅ ꯂꯩꯍꯟꯈꯤꯕꯁꯨ ꯄꯥꯕꯨꯡꯅꯅꯤ ꯅꯆꯥꯅ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯤꯅꯤ ꯈꯟꯕꯤꯗꯨꯅ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯋꯥ ꯅꯆꯥꯅꯁꯨ ꯊꯃꯣꯏꯗ ꯃꯤꯟꯅꯕ ꯑꯝꯇ ꯌꯥꯎꯗꯅ ꯉꯥꯛꯅ ꯆꯠꯆꯒꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯄꯨꯝꯕ ꯅꯆꯥꯅ ꯂꯧꯖꯒꯅꯤ ꯄꯥꯕꯨꯡꯒꯤ ꯑꯁꯥ ꯅꯆꯥ ꯑꯩꯈꯣꯏꯅ ꯀꯥꯏꯍꯟꯖꯔꯣꯏ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯌꯥꯎꯔꯛꯂꯕꯁꯨ ꯄꯥꯕꯨꯡꯅ ꯅꯆꯥꯁꯤꯡꯕꯨ ꯋꯥꯔꯛꯄꯤꯌꯨ ꯁꯦꯝꯗꯣꯛꯄꯤꯌꯨ ꯃꯆꯥꯁꯤꯡꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯒ ꯁꯅꯥ ꯉꯥꯟꯕ ꯍꯧꯖꯤꯛꯇꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯛꯂꯦ ꯅꯈꯣꯏꯅ ꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯕ ꯑꯣꯏꯖꯔꯣ ꯄꯥꯕꯨꯡꯅ ꯕꯣꯔ ꯄꯤꯔꯕꯅꯤ ꯏꯆꯥꯁꯥ ꯄꯥꯕꯨꯡ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥ ꯉꯥꯟꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯛꯏ ꯁꯅꯥ ꯉꯥꯟꯕꯁꯨ ꯃꯆꯥꯁꯤꯡꯒꯤ ꯀꯣꯛꯇ ꯍꯟꯅ ꯍꯟꯅ ꯅꯥꯟꯊꯕꯤꯔꯒ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯔꯤ ꯍꯦꯟꯁꯅꯥ ꯋꯥꯖꯔꯝꯕ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯉꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯄꯦꯟꯖꯅ ꯅꯨꯄꯥ ꯃꯉꯣꯟꯗꯁꯨ ꯌꯦꯡꯖꯔꯛꯏ ꯁꯥꯌꯣꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯀꯨꯞꯂꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗꯨꯅꯤ ꯁꯅꯥ ꯉꯥꯟꯕꯗꯤ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯆꯥꯒꯗꯕ ꯍꯤꯗꯥꯛ ꯒꯨꯂꯤꯁꯨ ꯆꯥꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯦꯟꯁꯅꯥꯁꯨ ꯊꯕꯛ ꯈꯔ ꯏꯃꯨꯡꯗꯨꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯁꯨꯝ ꯄꯣꯊꯥꯕ ꯑꯣꯏꯅ ꯖꯨꯂꯤꯒ ꯐꯝꯗꯨꯅ ꯐꯣꯟ ꯌꯦꯡꯂꯒ ꯂꯩꯕꯅꯤ ꯁꯥꯌꯣꯟꯕꯗꯤ ꯃꯄꯥꯜꯗ ꯊꯕꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤꯕꯅꯤ ꯖꯨꯂꯤꯁꯨ ꯐꯣꯟꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯎꯏꯊꯕ ꯍꯧꯔꯛꯂꯦ ꯊꯣꯏ ꯇꯨꯝꯃꯒꯦꯔꯣ ꯍꯌꯦꯡ ꯌꯦꯡꯉꯁꯤꯁꯦ ꯃꯤꯠꯁꯦ ꯁꯨꯝ ꯎꯏꯊꯔꯛꯑꯦ ꯃꯆꯥ ꯇꯨꯝꯕ ꯂꯥꯎꯁꯦ ꯍꯌꯦꯡ ꯌꯥꯍꯧ ꯉꯟꯅ ꯍꯧꯅꯕ ꯍꯥꯏꯔꯒ ꯖꯨꯂꯤꯕꯨ ꯄꯥꯝꯈꯠꯇꯨꯅ ꯐꯃꯨꯡꯗ ꯑꯣꯏꯅ ꯁꯨꯝꯕꯤꯔꯒ ꯇꯨꯝꯍꯟꯈ꯭ꯔꯦ ꯖꯨꯂꯤꯁꯨ ꯑꯗꯨꯝ ꯏꯁꯤꯁꯤꯅ ꯇꯨꯝꯈ꯭ꯔꯦ ꯍꯦꯟꯁꯅꯥꯁꯨ ꯖꯨꯂꯤꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯒ ꯁꯣꯐꯥꯗ ꯑꯃꯨꯛ ꯐꯝꯃꯤ ꯑꯗꯨꯕꯨ ꯁꯥꯌꯣꯟꯕꯒꯤ ꯄꯥꯔꯁꯅꯦꯜꯒꯤ ꯑꯣꯏꯅ ꯊꯝꯕ ꯐꯣꯟꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯍꯦꯟꯁꯅꯥꯁꯨ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨꯅ ꯔꯤꯡ ꯂꯥꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯊꯥꯖ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯂꯤ ꯃꯤꯡꯗꯨ ꯎꯕꯗ ꯌꯦꯡꯗꯨꯅ ꯂꯩ ꯀꯣꯜꯗꯨꯗꯤ ꯑꯣꯛꯇꯦ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯀꯣꯜꯗꯨ ꯇꯠꯈ꯭ꯔꯦ ꯍꯦꯟꯁꯅꯥꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯀꯣꯜꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯂꯥꯛꯁꯤꯜꯂꯤ
ꯑꯔꯨꯕ ꯋꯥꯒꯤꯒ ꯑꯣꯏꯕ ꯖꯥꯠꯂ ꯍꯥꯏꯗꯅ ꯍꯦꯟꯁꯅꯥꯁꯨ ꯍꯟꯗꯛꯇꯤ ꯐꯣꯟꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯀꯣꯜꯗꯨ ꯔꯤꯁꯤꯚ ꯇꯧꯏ꯫ ꯍꯜꯂꯣ, ꯀꯅꯥꯅꯣ ꯐꯣꯟ ꯄꯥꯏꯔꯤꯁꯦ? ꯁꯥꯌꯣꯟꯕꯗꯤ? ꯁꯥꯔꯗꯤ ꯃꯄꯥꯜꯗ ꯊꯕꯛꯀꯤ ꯋꯥꯔꯤ ꯁꯥꯔꯤꯌꯦ꯫ ꯑꯩꯅꯦ ꯏꯆꯦ ꯍꯦꯟꯁꯅꯥꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯐꯣꯟ ꯄꯥꯏꯗꯣ? ꯐꯣꯟꯗꯨ ꯑꯝꯇ ꯄꯤꯌꯣ ꯃꯉꯣꯟꯗ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯄꯤꯔꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯤꯉꯩ ꯁꯥꯌꯣꯟꯕꯁꯨ ꯐꯠ ꯆꯪꯂꯛꯏ꯫ ꯍꯦꯟꯁꯅꯥ ꯍꯧꯒꯠꯇꯨꯅ ꯐꯣꯟꯗꯨ ꯅꯨꯄꯥꯁꯤꯗ ꯄꯤꯔꯛꯏ꯫ ꯃꯗꯨꯗ ꯁꯥꯌꯣꯟꯕꯅ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ? ꯐꯣꯟ ꯄꯥꯏꯔꯤꯕꯅꯤ꯫ ꯀꯅꯥꯅꯣ? ꯏꯆꯦ ꯊꯥꯖꯅꯤ꯫ ꯊꯥꯖꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯌꯣꯟꯕ ꯃꯥꯏꯊꯣꯡꯐꯠ ꯍꯟꯖꯤꯟꯈꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗꯒꯤ ꯐꯣꯟꯗꯨ ꯇꯥꯞ ꯂꯧꯏ꯫ ꯊꯥꯖ, ꯀꯩꯗꯧꯔꯦ? ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯒꯦ? ꯐꯣꯟꯗꯣ ꯃꯤꯉꯣꯟꯗ ꯄꯪꯄꯥꯏ ꯄꯥꯏꯍꯜꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯁꯥꯌꯣꯟꯕ ꯍꯦꯟꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯁꯅꯥꯁꯨ ꯅꯨꯄꯥꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯥꯌꯣꯟꯕ ꯐꯣꯟꯗꯨꯗ ꯃꯣꯟꯁꯤꯟꯗꯨꯅ, ꯊꯥꯖ, ꯑꯩ ꯀꯣꯟꯅ ꯇꯧꯔꯒꯦ, ꯊꯕꯛ ꯂꯩꯔꯤ꯫ ꯊꯥꯖꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯁꯥꯌꯣꯟꯕꯅ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯍꯦꯟꯁꯅꯥꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯁꯣꯐꯥꯗꯨꯗ ꯑꯃꯨꯛ ꯐꯝꯈ꯭ꯔꯦ꯫ ꯁꯥꯌꯣꯟꯕꯁꯨ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤꯁꯤꯒꯤ ꯅꯥꯀꯟꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯍꯦꯟꯁꯅꯥ ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯁꯥꯌꯣꯟꯕ ꯐꯣꯟꯗꯨ ꯇꯦꯕꯜꯗꯨꯗ ꯊꯝꯈ꯭ꯔꯒ ꯅꯨꯄꯤꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯑꯩ ꯊꯤꯟꯕꯤꯔꯣ ꯁꯥꯔ? ꯁꯥꯌꯣꯟꯕ ꯅꯨꯄꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯅꯦꯅꯦꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯁꯤꯗ ꯂꯦꯛꯍꯜꯂꯒꯦꯅ꯫ ꯍꯦꯟꯁꯅꯥ ꯈꯨꯝꯂꯛꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩ꯫ ꯁꯥꯌꯣꯟꯕꯁꯨ ꯅꯨꯄꯤꯁꯤꯗꯒꯤ ꯃꯤꯠ ꯆꯣꯏꯊꯣꯛꯇꯦ, ꯁꯣꯐꯥꯗꯨꯗ ꯃꯁꯥ ꯄꯨꯟꯅ ꯉꯥꯟꯊꯗꯨꯅ ꯈꯗꯥꯡ ꯃꯦꯠꯇꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯍꯦꯟꯁꯅꯥꯁꯨ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯆꯥꯗꯧꯈꯩ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕꯁꯤꯗ ꯐꯝꯂꯤꯕꯗꯨ ꯈꯖꯤꯛ ꯆꯠꯊꯣꯛꯏ꯫ ꯁꯥꯌꯣꯟꯕ ꯃꯇꯧꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯁꯥꯔ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ? ꯇꯨꯝꯕꯤꯔꯣꯗꯅ꯫ ꯁꯥꯌꯣꯟꯕ ꯄꯨꯡꯗꯨ ꯌꯦꯡꯂꯒ, 9 ꯇꯥꯗ꯭ꯔꯤꯗ, ꯉꯜꯂꯤ ꯀꯩꯅꯣ, ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯦ꯫ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯑꯗꯨꯗꯤ, ꯁꯥꯔ ꯐꯝꯍꯧꯔꯣ꯫ ꯍꯥꯏꯔꯒ ꯍꯧꯒꯠꯂꯤ꯫ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯅꯨꯄꯥꯁꯤꯅ ꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ꯫ ꯏꯍꯦ, ꯏꯕꯥꯅꯤ ꯐꯝꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ, ꯏꯊꯟ ꯐꯝꯕꯗꯤ ꯇꯜꯂꯤ, ꯉꯥꯏꯈꯣꯁꯦ꯫ ꯍꯦꯟꯁꯅꯥ ꯑꯃꯨꯛ ꯇꯞꯅ ꯐꯝꯊꯩ, ꯑꯗꯨꯕꯨ ꯃꯃꯥꯏꯗꯤ ꯅꯨꯄꯥꯁꯤꯗ ꯁꯨꯡꯂꯩ ꯂꯩꯊꯣꯔꯛꯇꯦ꯫ ꯃꯇꯧꯗꯨꯗ ꯁꯥꯌꯣꯟꯕ ꯒ꯭ꯌꯥꯟ ꯉꯥꯎꯔꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩꯗꯨꯅ ꯄꯣꯝꯗꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯕꯣ? ꯍꯦꯟꯁꯅꯥ ꯈꯨꯝꯂꯛꯇꯦ꯫ ꯁꯥꯌꯣꯟꯕ ꯅꯨꯄꯤꯁꯤꯒꯤ ꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯜꯂꯒ, ꯁꯅꯥ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯊꯥꯖꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯅꯪꯅ ꯄꯩꯔꯤꯁꯤꯕꯣ? ꯍꯦꯟꯁꯅꯥ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩ, ꯑꯗꯨꯒ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ, ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ, ꯃꯁꯥ ꯇꯥꯛꯇꯅ ꯃꯤꯒꯤ ꯄꯣꯠ ꯄꯥꯏꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯑꯣꯍꯣ, ꯁꯤ ꯁꯥꯔ ꯋꯥ ꯍꯥꯏꯒꯦꯁꯦ, ꯊꯥꯖꯗꯣ ꯍꯧꯖꯤꯛ ꯉꯥꯎꯔꯤꯕꯅꯤ꯫ ꯍꯦꯟꯁꯅꯥ ꯅꯨꯄꯥꯁꯤꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯃꯥꯗꯣ ꯃꯁꯥꯒꯤ ꯂꯩꯅꯥ ꯑꯃ ꯂꯩ ꯃꯥꯜꯂꯦ, ꯑꯗꯨ ꯍꯧꯔꯛꯇꯅ ꯍꯧꯖꯤꯛ ꯉꯥꯎꯔꯤꯕꯅꯦꯕ꯫ ꯑꯦ, ꯉꯥꯎꯕ ꯍꯥꯏꯗꯤ ꯀꯩꯅꯣ? ꯁꯥꯔꯒꯤꯁꯤ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯔꯣ? ꯂꯛꯅꯕ ꯅꯠꯇꯦꯃꯤ ꯅꯪꯕꯨ, ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯤꯁꯤ, ꯉꯥꯎꯔꯕꯅꯦꯕ ꯃꯥ ꯍꯧꯖꯤꯛ꯫ ꯍꯦꯟꯁꯅꯥꯁꯨ ꯑꯋꯣꯏ ꯇꯥꯅ ꯈꯟꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯗꯤ ꯃꯥ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏꯀꯣ, ꯅꯨꯡꯉꯥꯏꯇꯦ꯫ ꯁꯥꯌꯣꯟꯕ ꯅꯣꯛꯅꯤꯡꯕꯗꯨ ꯆꯤꯟꯕꯥꯜ ꯑꯅꯤꯗꯨ ꯆꯞꯁꯤꯟꯅꯗꯨꯅ ꯈꯥꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ ꯍꯥꯏꯔꯛꯏ, ꯑꯉꯥꯎꯕ ꯃꯤꯒ ꯃꯥꯟꯅꯔꯨꯅꯨ, ꯑꯗꯨꯅ ꯄꯪꯉꯥꯡ ꯉꯥꯡꯖꯔꯤꯅꯤ ꯉꯥꯎꯕꯒꯤ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯎꯕ ꯃꯥꯗꯤ? ꯀꯨꯏꯗ꯭ꯔꯤꯗ, ꯍꯟꯗꯛ ꯈꯛꯇꯅꯤ꯫ ꯐꯔꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯑꯩꯁꯨ, ꯌꯥꯔꯁꯤ ꯃꯥꯏ ꯋꯥꯔꯤ ꯊꯣꯛꯑꯁꯤ, ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤ꯫ ꯍꯣꯏ꯫ ꯁꯥꯌꯣꯟꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯍꯩꯖꯤꯡꯄꯣꯠꯀꯤ ꯑꯆꯥꯄꯣꯠꯁꯦ ꯀꯩꯀꯩ ꯇꯧꯁꯤꯒꯦ? ꯅꯪꯅ ꯄꯥꯝꯕ ꯀꯩ ꯍꯥꯏꯔꯧꯅꯦ꯫ ꯍꯦꯟꯁꯅꯥ ꯍꯧꯖꯤꯛꯇꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯂꯤ, ꯑꯗꯨꯒ ꯐꯠ ꯈꯨꯝꯃꯤ, ꯏꯁ, ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯥꯏꯊꯔꯛꯑꯗꯤ ꯁꯥꯔ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤꯅꯤꯗꯣ꯫ ꯁꯨꯛꯆꯠ ꯍꯦꯛ ꯆꯠ, ꯍꯥꯏꯔꯧꯅꯦ ꯍꯥꯏꯔꯧꯅꯦ꯫ ꯌꯥꯔꯦ, ꯑꯩ ꯇꯨꯝꯃꯒꯤꯁꯦ, ꯁꯥꯔꯁꯨ ꯇꯨꯝꯃꯨꯔꯣ꯫ ꯑꯣ, ꯑꯩꯕꯨ ꯇꯥꯜꯂꯕ? ꯁꯤ ꯍꯧꯒꯠꯂꯣꯕ, ꯆꯠꯂꯣꯕ, ꯁꯤ ꯑꯩ ꯇꯨꯝꯅꯤꯡꯉꯦꯕ꯫ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯕꯨ ꯆꯤꯡꯈꯠꯂꯤ, ꯑꯗꯨꯒ ꯏꯟꯗꯨꯅ ꯊꯣꯡ ꯐꯥꯎ ꯄꯨꯊꯣꯔꯛꯏ꯫ ꯇꯨꯝꯃꯨꯔꯣꯕ, ꯒꯨꯗ ꯅꯥꯏꯠ꯫ ꯍꯥꯏꯔꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕꯗ ꯅꯨꯄꯥꯗꯨꯅ ꯇꯥꯞ ꯌꯥꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣꯃꯤ, ꯀꯩ ꯋꯥꯠꯂꯤꯒꯦ? ꯀꯩꯅꯣ ꯋꯥꯠꯂꯤꯒꯦ? ꯑꯁ, ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯦꯁꯦ, ꯊꯣꯛꯈ꯭ꯔꯣꯕ꯫ ꯑꯣ, ꯇꯧꯗꯨꯗ, ꯅꯪ ꯍꯧꯗꯨꯗ꯫ ꯀꯩꯅꯣ ꯃꯤꯅ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯁꯥꯔ? ꯇꯥꯏꯌꯦ, ꯇꯥꯏꯌꯦꯕ꯫ ꯍꯦꯟꯁꯅꯥ ꯈꯨꯝꯗꯕꯤ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯒ ꯂꯩ꯫
ꯁꯥꯌꯣꯟꯕꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯔꯛꯏ ꯃꯇꯧꯗꯨꯗ ꯍꯦꯟꯁꯅ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯏ ꯂꯥꯛꯇ꯭ꯔꯤꯕꯣ ꯂꯥꯛꯑꯦ ꯀꯗꯥꯏꯅꯣ ꯍꯦꯟꯁꯅ ꯇꯞꯅ ꯂꯥꯛꯂꯒ ꯅꯨꯄꯥꯁꯤꯒꯤ ꯃꯊꯥꯗ ꯆꯪꯈ꯭ꯔꯦ ꯃꯗꯨꯗ ꯁꯥꯌꯣꯟꯕꯁꯨ ꯅꯣꯛꯃꯤ ꯅꯨꯄꯤꯁꯤꯕꯨ ꯆꯦꯠꯅ ꯑꯃꯨꯛꯇꯪ ꯀꯣꯟꯁꯤꯜꯂꯛꯏ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯨ ꯑꯗꯨꯝꯅ ꯂꯩ ꯁꯥꯔ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯑꯣ ꯍꯣꯔꯦꯟ ꯃꯪꯗ ꯑꯩ ꯂꯥꯛꯀꯦ ꯍꯦꯟꯁꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ ꯑꯩꯁꯨ ꯉꯥꯏꯔꯝꯒꯦ ꯍꯥꯏꯔꯒ ꯇꯞꯅ ꯍꯟꯗꯣꯛꯅꯈ꯭ꯔꯦ ꯒꯨꯗ ꯅꯥꯏꯠ ꯁꯥꯔ ꯒꯨꯗ ꯅꯥꯏꯠ ꯍꯦꯟꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯁꯥꯌꯣꯟꯕꯁꯨ ꯉꯥꯏꯍꯥꯛ ꯊꯣꯡꯖꯤꯟꯗꯨ ꯂꯦꯞꯂꯝꯂꯒ ꯅꯨꯡꯁꯥ ꯁꯣꯔ ꯍꯨꯟꯗꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯑꯃꯨꯛ ꯍꯧꯖꯤꯟꯈꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯂꯣꯏꯅ ꯆꯪꯅꯔꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯤꯁꯨ ꯅꯣꯡꯃꯒꯤ ꯃꯔꯤ ꯆꯦꯠꯁꯤꯟꯅꯕ ꯍꯦꯜꯂꯛꯏ ꯅꯨꯃꯤꯠꯁꯤ ꯁꯥꯌꯣꯟꯕ ꯃꯁꯥ ꯈꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯣꯐꯤꯁꯇ ꯉꯥꯏꯍꯥꯛ ꯌꯧꯔꯝꯂꯒ ꯌꯨꯝꯗ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯔꯒꯦ ꯈꯟꯗꯨ ꯂꯩꯖꯕꯅꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠꯇꯨꯗ ꯃꯃꯤꯠꯇꯨ ꯏꯁꯤꯟꯗꯨꯅ ꯐꯝꯂꯤ ꯄꯥꯛꯄꯅ ꯒꯥꯔꯤꯗꯨ ꯊꯧꯔꯤ ꯁꯥꯔ ꯍꯛꯆꯥꯡꯗꯨ ꯌꯥꯝ ꯉꯝꯗꯅ ꯎꯔꯦ ꯑꯣꯐꯤꯁ ꯌꯧꯔꯨꯈꯤꯕ ꯉꯝꯒꯗ꯭ꯔꯥ ꯁꯥꯔ ꯌꯨꯝꯗ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯔꯒꯦꯔꯥ ꯑꯩ ꯆꯠꯂꯨꯗꯕ ꯌꯥꯔꯣꯏ ꯄꯥꯛꯄ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯉꯥꯏꯍꯥꯛ ꯌꯧꯔꯁꯤ ꯁꯥꯌꯣꯟꯕꯅ ꯈꯥꯡꯗꯨꯅ ꯑꯗꯨꯝꯅ ꯂꯩꯈ꯭ꯔꯕꯁꯤꯗ ꯄꯥꯛꯄꯁꯨ ꯍꯥꯏꯔꯨꯗꯅ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯈꯤꯗ꯭ꯔꯤ ꯒꯥꯔꯤꯗꯣ ꯑꯣꯐꯤꯁ ꯇꯝꯅ ꯑꯗꯨꯝ ꯊꯧꯔꯛꯂꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯧꯔꯗꯨꯅ ꯁꯥꯌꯣꯟꯕ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯄꯥꯛꯄꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯉꯥꯏ ꯉꯝꯗꯣꯔꯤꯕꯣ ꯑꯩ ꯀꯨꯏꯕꯗꯤ ꯀꯨꯏꯔꯣꯏ ꯌꯥꯅꯤ ꯁꯥꯔ ꯑꯗꯨꯝ ꯉꯥꯏꯔꯒꯦ ꯑꯣꯀꯦ ꯍꯥꯏꯔꯝꯂꯒ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯂꯩꯔꯝꯂꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨꯁꯨ ꯁꯥꯌꯣꯟꯕ ꯎꯕꯗ ꯂꯣꯏꯅ ꯋꯤꯁ ꯄꯤꯅꯔꯛꯏ ꯁꯥꯌꯣꯟꯕꯁꯨ ꯏꯪꯒꯤꯠ ꯑꯃꯇꯪ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯃꯌꯥ ꯏꯀꯥꯗꯨ ꯂꯩꯔꯝꯕꯗꯨꯗ ꯏꯪꯉꯛꯏ ꯊꯣꯡꯁꯤ ꯏꯍꯥꯡ ꯍꯥꯡꯉꯝꯃꯤꯅ ꯁꯣꯟꯗꯨꯅ ꯊꯣꯡꯗꯨ ꯐꯠ ꯏꯜꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯊꯥꯖ ꯐꯝꯗꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯈ꯭ꯔꯤ ꯊꯥꯖꯁꯨ ꯁꯥꯌꯣꯟꯕ ꯎꯕꯗ ꯐꯝꯂꯝꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯂꯛꯏ ꯊꯦꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯔꯤꯅꯤ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯛꯅ ꯂꯦꯞꯄꯛꯏ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯅꯦꯛ ꯇꯥꯏꯒꯗꯨ ꯁꯦꯝꯖꯤꯜꯂꯛꯏ ꯁꯥꯌꯣꯟꯕ ꯍꯩꯅ ꯐꯥꯠꯇ꯭ꯔꯗꯨꯅ ꯃꯁꯥꯗꯨ ꯈꯔ ꯍꯟꯗꯣꯛꯏ ꯀꯩ ꯂꯩꯔꯒꯦ ꯅꯪꯅ ꯁꯤ ꯂꯩꯔꯝꯃꯤꯁꯦ ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯣ ꯑꯩ ꯍꯛꯆꯥꯡ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯌꯥꯔꯗꯤ ꯍꯣꯔꯦꯟ ꯐꯣꯟꯗ ꯁꯥꯟꯅꯔꯁꯤ ꯅꯪ ꯍꯜꯂꯣ ꯍꯥꯏꯔꯒ ꯁꯥꯌꯣꯟꯕ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯆꯦꯌꯔꯗꯨꯗ ꯑꯣꯏꯅ ꯐꯝꯈ꯭ꯔꯦ ꯊꯥꯖꯁꯨ ꯍꯟꯗꯦ ꯅꯨꯄꯥꯁꯤꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯦꯕꯜꯗꯨꯗ ꯉꯥꯊꯗꯨꯅ ꯂꯦꯞꯂꯒ ꯅꯨꯄꯥꯁꯤꯗ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯂꯩ ꯁꯥꯌꯣꯟꯕꯗꯤ ꯃꯗꯨ ꯆꯪꯗꯦ ꯂꯦꯞꯇꯣꯞꯇꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩ ꯊꯥꯖꯁꯨ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯇꯦꯕꯜꯗꯨꯗ ꯃꯈꯣꯡ ꯅꯥꯝꯃ ꯂꯧꯁꯤꯟꯈꯤꯗꯨꯅ ꯂꯣꯡꯅ ꯁꯥꯌꯣꯟꯕꯒꯤ ꯇꯝꯄꯥꯛꯇꯨ ꯑꯣꯏꯅ ꯐꯝꯊꯔꯛꯏ ꯁꯥꯌꯣꯟꯕꯁꯨ ꯏꯈꯪ ꯈꯪꯅ ꯊꯥꯖꯕꯨ ꯐꯠ ꯉꯥꯛꯏ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯊꯣꯡꯗ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯍꯦꯟꯁꯅ ꯐꯠ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯑꯅꯤꯗꯨꯅ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯅꯣꯛꯂꯝꯕꯗꯨ ꯇꯞꯅ ꯍꯟꯖꯤꯟꯈꯤꯗꯨꯅ ꯆꯞ ꯌꯨꯡꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ